Hello guys, ngasi su kanagu mumana khoigi channel asida mahaki punsida semga thokiba wari mata hapiro haiduna thabire ado mahaki wari se kamane to bugha badu mampune tamineraga mampune khangminasi channel asida tongan tongan ba semga thokiba wari mama hapiduna mayambu pukning haktang oraba su pothal aisu channel asigi wari singse taruraba matungda aigi su nungaitaba awaba thodok mayam ma leiribasa aisu mayamda khanganingduna ngasigi wari se hapchabani matamdo aise class 8 kari matamduda aisa nupa amakhaktang khangnaram aisa adum langba se pamba haibata aduduna harakpa nupa khodimak pangkoida koibini aiga tenaba imanabi singsu aiga chapmani haibadi irang tauba yamna khatpado adugumbadi natti chumna langjabado aduda imanabi amal layim aikhoigasu yam luna tinab matamduda smartphone gasa fajana paiba natteko paibudi painaragasu keypad na ayamba loina painayim aduduna aikhoisu number loina launare keypad ta message ka se thanari poniko hojikandi nukningabani emoji nokpagi gado adugado thanaidana matamdudadi kitang nokningba gasa haha gaina thajanbini adumaina tawraga sum tinare aikhoise adagidi nongma hojiki imanabido magi mamanaba moigi laikai magasu adum punba aduduna aigi number se lauraga message thajale aina kana hadana hangjale adugidi aigi number sa aikhoigi imanabidudagi laurakpani aigi ming xyz kawai laifamju xyz tagini adumna hairakpani imanabiduga pulle school na xyz aduda tamme ibani khangnasi number se laurakpani haidana hairakpani aisu dum khalakege kaina harga le adugidi imanabi singda muk pause tamameni ko nupa koiba gaisa imanabi masenga hainaraga moine yadragadi toppi yaragana koibiduni adugidi yasallo hairakpadigidi aisu yare aduga ibani sa pausum paunar ibani school di punde kharadi naknari haibadi akoigi kulsa siga thangnari adugidi ibani sa sumsum khangnarakpadagidi aisu mase thamoi sengna nuksijaba habdo oire hanadi imanabina koyo hai kaina koibagado haujikti nuksibado faur ib ado masa masaksu phaje masadi yamna paba ngausu yamna ngawi masa mamichu khara ngawba oidoine adagi ibani khangnabasa manasu aije phajana dum nuksibi machal nupi amaga manaw nupi amaga moi ahum neba mas moigi laikai da laiba nupa nupi habadi aikhoigi base ayamba aina tamliba school do aduda loina tamme aduduna ibanigi marisa khangdaba amata leramdi moigi emgi musu loina khangi habadi mamana batina banina nupaga oire nisa je chaba jane bahanadagi nisa chaba habadi drug sejanaba yu thakpa adum amta natabida churup kumba talap kumba je chab adudagi aisu kuina sum loinara abanina khangi edana adugidi aina hairi nang adumaina tawganu lairik tammi bani chahi 15 phawba sudri nisa sabadu chaganu ayamna nungaite mi mamangdasu ikaiji nangna adumaina sum tawdaba oiba taragadi ibani toknaras aidi nisa sijanaba miga khangnai habado ikaiji asumna hairi adai masu soigre tawraroi khotlalorena fajana hairi adai masu sijanadre Aircel sim painare matam recharge kasa lupa taragi hapaduna lupa tadit kat phangba adagi message pack kaina lupa hum pibaga leigai matam do nongmada message chamaga thanaba kaisa khanghaude message pack sa amuk amuk leibade hekta khuyama mani leiris adusu keypad macha macha du dani ko masu keypad tagi thajara iponi message kasa aisa matam du dadi sak kasa yamna kakpini angang inkhalakpa oibagi hojikpodi leme ko Gyan tarak pasu haibatare haujiksina wakhaldo khanba ngamabanina ibani se chahisa ahumuk neba khangnaris class 8 tagina 10 fawbada khangnab sak sung unadana adigidi nongmadi sak khangnarusi hana khoi laikai dagi imanabi amaga chatlib adus auto dani ko moi doida imanabi mayam ama leibanina imanabi hoida chatluke kaina haraga chatlib haujiki chatminariba imanabi do masu aiga khangnariba nupado manigi macha amaga khangnaba oiraga leirame ada sida yausangira kainoma leiba lakhibanine aisu kawre koirabanina haibatare adudigi masu imanabidugi number se lauraga khangnab adudigi sak khangna rurasina chatpada thoglaktre
ꯉꯥꯏꯕꯁꯤꯗ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩꯁꯦ ꯆꯤꯟꯁꯨ ꯌꯥꯝꯅ ꯊꯤꯌꯦ ꯆꯤꯟꯒꯁꯦ ꯑꯔꯩꯕꯤꯗ ꯊꯤꯗꯅ ꯉꯥꯏꯔꯦ ꯑꯩ ꯆꯠꯂꯅꯤ ꯀꯥꯏꯅ ꯑꯩꯁꯦ ꯄꯪꯁꯥꯎꯗꯅꯤꯀꯣ ꯁꯥꯎꯁꯦ ꯇꯧꯐꯝ ꯈꯪꯗꯕꯤꯗ ꯆꯤꯟꯒꯁꯦ ꯊꯤꯔꯒ ꯂꯩꯔꯕꯅꯤ ꯌꯨꯝ ꯆꯠꯅꯕ ꯊꯣꯛꯂꯛꯑꯦ ꯏꯃꯥꯟꯅꯕꯤꯗꯨꯅ ꯉꯥꯏꯀꯣ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯂꯥꯛꯑꯒꯗꯤ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯣꯛꯈꯤꯁꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯕꯥꯅꯤꯗꯣ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯆꯠꯄꯅꯤ ꯃꯥꯗꯤ ꯃꯁꯛ ꯈꯪꯕꯅꯤ ꯑꯁꯤꯗ ꯂꯩꯔꯦ ꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯐꯠ ꯂꯩꯊꯣꯛꯄꯗ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯩ ꯁꯥꯎꯖꯅꯤꯀꯣꯅ ꯍꯥꯏꯔꯒ ꯒꯝꯒ ꯆꯠꯂꯦꯕ ꯉꯥꯏꯈꯣꯅ ꯇꯥꯟꯅꯔꯦ ꯏꯃꯥꯟꯅꯕꯤꯗꯨꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯗ ꯃꯦꯁꯦꯖꯇꯣ ꯊꯥ ꯉꯥꯏꯈꯣ ꯍꯥꯏꯌꯣꯅ 이마나비두나 사우자네이니 아도 ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯅ ꯍꯥꯏꯔꯝꯃꯒ ꯃꯦꯟ ꯔꯣꯗꯇ ꯊꯣꯛꯂꯛꯑꯦ ꯑꯣꯇꯣ ꯑꯃ ꯂꯥꯛꯑꯦꯅ ꯑꯗꯨꯗ ꯌꯥꯎꯔꯒ ꯊꯣꯛꯂꯛꯑꯦ ꯅꯨꯡꯗꯥꯡ ꯃꯦꯁꯦꯖ ꯊꯥꯅꯕꯗ ꯍꯥꯏꯔꯦ ꯅꯪꯗꯤ ꯅꯁꯛ ꯌꯥꯝꯅ ꯐꯖꯩꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯐꯖꯗꯦꯗ 이마나비두나 ꯍꯦꯟꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨ ꯐꯖꯗꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯐꯖꯗꯦꯅ ꯑꯗꯨꯝ ꯃꯔꯩ ꯇꯧꯔꯦ 이반이 우나버서 फजन फमिनारगा वारी फावब सारक्ते हाइफेट सोरुक वांगबद लेपगा येंगनारगा युमदा हलकपदो अदुना इबानी उनरेना खल्ले अदुगा इबानी नुसिनबसा अइनादा मोय लेकायदा चटलगा उनब नोंगमदी अइगी इमानबी अखोय मनाकिदो मागा अदगिदी नुपासिगी लेकायदगी ngसागी उनहनबा यावखिबा इमानबीदो अदुगा अखोय अहुमसे मा उनबा थोगलकपदा मासु मथंदा थोगले तिदिम रोड मचादो अदुगी वांगमदा चले अखोय अहुमसे माय थोपनी चटनरिस अदुगा माना अचापोट चिप्स खरे लेरे इसिंग बोतल कुन पीबदो अदुमगा वारिदी सुसान सानदीब सानरगसु कैंजांग जागी खोटकेना अदुमक साना मायामदुना क्लास 9 लोयरकपा 10 कारमदाइदनी अदुदैदुदा माना हाइए सिदैदि अखोयसु फजना पुनबा फंगरोयने हॉस्टेल दा लेना खरनी हाइरप आई खुमदे थवाई खितंगदी नुंगाइतबा फावरे बिरासु चले अदो कैमते तौदबा सारगा पीदु तुमिना दैथोए इमानबीदुना ओइना खुमए फंगरोय क्लास वांखलाबनिना ना हाइरे मोय दोंगी इमानबीदो मोयगी युमसु योक्सले माना नोय चलमो आई अमुक थोक्लके थिंदोकपा असुमना हाइरमलगा मासे लाइरक अमदगी फुट फाउजनख्रे इमानबीदुगी मयुमदा चंग आइगा मागा खंगनबदो लोइना खंगबनिना आई लाए हाइबदुदा मोय मचल नुपीसिंग लोइना थोक्लकपनि इमानबीदुगी मयुमदुदा येंगनारगा लाए सीनेबा खंगनै हाइदो कायना हाइरगा मसक्का ताए अदगिदी मोय अदागी मचल नुपी थोकपनेना नुपी अमा लैब मागा तौरगा गियर पानबी साइकलदो मतम अमदी यamna चटनरमिदना अदुदा लाए नुपादो मोयगी हॉस्टेल दले अदुदैदा अचापो चासेना चंगी इमानबीदुना पुसनबा मोय मयमसु ताकपीगे मोय थोंगालदा फंबने हाबदुदा चंगी अचापो चारिकांदा ngसाइगी मचल नुपीने हाबदुगा साइकल सिदा अंगरंदा थौसिनरे अदुदिगी अखोयसु लोयरेना थोकले वारिदे केमते सानबा नते पार्किंग फाउदा थिनबा थोकले मासु ऑटो लाएना इबानिसु युमदा हलए युम यौरगा मागी मेसेज लेर अदुदा माना हाइरे नंगसा ngसाइ आइगा लाकमिनाबा इचल नुपीदो माना फिगर यामना तायना हाइरेना असुमना हाइरपनि आइजे नुए तादेदा कैसु हाइरगा आइगी बैलेंस हापनबा पैसागा लेतबसा माना दम हापिरकदोइनि मेसेज बैक माना नंबर थारे अदुगा आइना मु हापचनबदो नोंगमसु मोय स्कूल की एक्सकर्शन चटकनी मफौदामदा अदो नंगी कै लेर उगेना हंगे आइसु इकाइ पोनिको आइना कैसु लेर कनुदा नंगी ओने लेयो फजना अदुम चटलोना आइसु फजना हाइरि अदगी मासु होय अदुदी हारा चटुगी हारमगा अदुम चटखरे मतमसे सुम हौजनकी क्लास 10 कारे अदुदगी मासु हॉस्टेल चंगनी हाइदना पोट चैलोशन बहौखरे आइसु थवा यामना नुंगाइते नहानखै खनबा चैनबदो फंगरोय इथंदा यामना नुंगाइजदे नुंगाइत्रगसु करि हारुन मेगी ममा पाना मचादो फनबनेना तौरकपदो आइसु नुंगाइतदुना अदुम फजना लयु लाइक कना पाव हॉस्टेल दा लेरगा नमानबा मयाम पुनसलगा ngौसनगनो सिददी आइना दुम ngangi आदा लेरगदी आई कसु खंग्रबनिना ngौसनबा याद्रि हाइरगा लेहौरे अदुमाय तौदना यौसंगी मतमसे यौरे मासे लाए आइना लेकाई इबुंग इपा युंगी मी उरदगदी नुंगाइरोय हाइदना यौसंगी सेल थपमदो अदु खितंग यम लाप्तबिदा चथोगा वारिजे सानरे माना पम्मे आइना लेपे अदुसु लापनागा लेपि पोनिको अदुगा माना अस नमाइदुदी फजरे है पाउडर ngakta आइना फजबनी याद्रबनी अमता अदो काय काय यौरुरगे अदे मानसु केमते चतेदा सोय अनकपद सुम कोइरबनीना हाय अदगी वारिसे कुइना सानदे हाइतारेको मेसेज त कक्तनी इबानी ना कन्बा सारिस सक्सा उनरगदी मासु आइसु केमता हाइबा ngamnade
ꯑꯗꯩ ꯆꯠꯂꯣ ꯊꯦꯡꯉꯦꯅ ꯍꯥꯏꯔꯦ ꯃꯥꯁꯨ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯍꯧꯗ꯭ꯔꯤꯕ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯂꯝꯁꯨ ꯑꯗꯨꯝ ꯅꯛꯅꯔꯤꯕ ꯈꯨꯜ ꯑꯃꯅꯤꯃꯨꯛꯇꯪ ꯀꯥꯟꯅꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯎꯁꯪꯁꯨ ꯂꯣꯏꯈ꯭ꯔꯦ ꯆꯩꯔꯥꯎꯕ ꯑꯃꯨꯛ ꯂꯥꯛꯇꯧꯔꯦ ꯂꯝꯇꯥ ꯁꯖꯤꯕꯨ ꯑꯗꯨꯝ ꯂꯣꯏꯔꯒ ꯆꯩꯔꯥꯎꯕ ꯑꯣꯏꯅꯩꯗꯅ ꯁꯤꯗꯩꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯋꯥꯔꯤꯁꯦ ꯃꯥꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦꯗꯅ ꯍꯌꯦꯡꯁꯦ ꯆꯩꯔꯥꯎꯕꯅꯦꯕ ꯑꯗꯣ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯌꯨꯛꯇ ꯑꯗꯨꯝ ꯇꯧꯅꯩꯗꯅ ꯑꯗꯣ ꯃꯥ ꯍꯌꯦꯡ ꯆꯩꯔꯥꯎꯕꯅꯤ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯊꯤꯜ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯂꯣꯏꯔꯒꯕꯨ ꯑꯣꯏꯔꯣ ꯌꯨꯝꯗ ꯍꯜꯂꯛꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯊꯣꯛꯂꯛꯑꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯒ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯗꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯂꯩꯇ꯭ꯔꯤꯕ ꯖꯥꯠꯂꯥꯅ ꯈꯜꯂꯦ ꯑꯩꯅ ꯍꯦꯛ ꯃꯦꯁꯦꯖ ꯊꯥꯖꯜꯂꯨꯕ ꯍꯥꯏꯗꯨꯁꯨ ꯃꯄꯥꯒꯤ ꯐꯣꯟ ꯄꯥꯏꯕꯅꯤ나 ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯍꯤꯡꯁꯨ ꯑꯩ ꯐꯅ ꯀꯨꯏꯅ ꯐꯥꯎꯕꯗ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯦꯁꯦꯖ ꯉꯥꯏꯔꯒ ꯂꯩꯈꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯍꯤꯡ ꯁꯨꯝ ꯊꯦꯡꯖꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯇꯨꯝꯊꯈꯤꯕꯁꯤ ꯈꯪꯍꯧꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯁꯨ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯐꯣꯟ ꯍꯥꯟꯅ ꯊꯤꯔꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯦꯁꯦꯖ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯉꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯁꯦ ꯇꯧꯐꯝꯁꯦ ꯈꯪꯗ꯭ꯔꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯀꯣꯜꯂꯒ ꯂꯩꯔꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇ꯭ꯔꯤ ꯃꯦꯁꯦꯖ ꯉꯥꯏꯕꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯣꯏꯒꯤ ꯆꯩꯔꯥꯎꯕꯗ ꯌꯥꯎꯁꯦ ꯍꯥꯏꯗꯅ ꯌꯥꯎꯔꯨꯔꯒ ꯅꯨꯡꯊꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯃꯥꯟꯅꯕꯤ ꯏꯆꯦ ꯃꯃꯥ ꯍꯣꯏ ꯃꯅꯦ ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯆꯤꯡ ꯀꯥꯔꯨꯁꯦꯅ ꯍꯥꯏꯅꯔꯤ ꯑꯗꯩ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯩꯅ ꯀꯦꯕꯤꯔꯦ ꯐꯣꯟꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯩ ꯑꯩꯅ ꯀꯩꯅꯣꯝꯃ ꯋꯥꯠꯂꯝꯃꯦ ꯂꯧꯔꯨꯒꯦꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯦ ꯇꯥꯔꯛꯄꯅꯦ ꯑꯩꯅ ꯐꯠ ꯌꯦꯡꯉꯨꯕꯗꯗꯤ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯒ ꯂꯩꯔꯝꯃꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤ ꯑꯗꯒꯤ ꯑꯩꯁꯦ ꯍꯔꯥꯎꯃꯟꯗꯅ ꯂꯥꯎꯔꯒ ꯀꯣꯏꯆꯣꯡ ꯆꯣꯡꯉꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯧꯔꯒ ꯆꯣꯡꯕ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯅ ꯍꯥꯏ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯕꯣꯅ ꯍꯪꯉꯦ ꯑꯩꯅ ꯊꯥꯔꯛꯑꯦꯅ ꯍꯥꯏ ꯃꯥꯁꯨ ꯅꯣꯛꯑꯒ ꯑꯩꯅ ꯈꯪꯉꯕ ꯑꯣꯏꯔꯝꯃꯅꯤ ꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯃꯦꯁꯦꯖ ꯍꯜꯂꯦ ꯏꯃꯥꯟꯅꯕꯤꯗꯣ ꯀꯦꯔꯝꯕꯅꯦꯕ ꯆꯤꯡ ꯀꯥꯔꯨꯁꯦ ꯍꯥꯏꯔ ꯍꯣꯔꯦꯟ ꯐꯖꯅ ꯀꯦꯊꯔꯒ ꯂꯥꯛꯀꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯥꯏꯅꯒ ꯃꯣꯏꯒꯤ ꯈꯨꯜꯗꯣ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯃꯤ ꯑꯇꯣꯞꯄ ꯂꯝꯗꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝꯗ ꯆꯠꯁꯦꯅ ꯍꯥꯏꯅꯕꯗꯒꯤꯗꯤ ꯑꯗꯒꯤꯗꯤ ꯀꯦꯔꯤꯒꯥꯁꯦ ꯂꯣꯏꯅ ꯀꯥꯎꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯦꯁꯦꯖ ꯊꯥꯅꯕꯗꯨꯗ ꯍꯔꯥꯎꯃꯟꯕꯒꯤ ꯑꯩꯅ ꯀꯩꯒꯤꯅꯣ ꯅꯪ ꯃꯦꯁꯦꯖꯁꯨ ꯊꯥꯔꯛꯇꯦ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯐꯣꯟ ꯄꯥꯏꯒꯦ ꯌꯥꯗ꯭ꯔꯤꯔꯥ ꯑꯁꯨꯝꯅ ꯍꯪꯕꯗ ꯅꯠꯇꯦ ꯑꯩ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯑꯣꯖꯥꯅ ꯁꯨꯇꯤ ꯄꯤꯗꯕꯒꯤꯅꯤꯅ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯏꯄꯪ ꯄꯪꯒꯩ ꯊꯥꯖꯗꯅꯒ ꯇꯧꯔꯤ ꯄꯣꯠꯅꯤꯀꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯂꯥꯛꯀꯗꯣꯏꯅꯤ ꯂꯣꯏꯁꯟꯈꯤꯒꯦ ꯊꯦꯡꯉꯦꯅ ꯍꯥꯏꯔꯒ ꯃꯥꯁꯨ ꯍꯣꯏ ꯐꯖꯅ ꯀꯦꯔꯒ ꯂꯥꯛꯑꯣ ꯉꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯅꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯣꯏꯒꯤꯗꯨꯗ ꯆꯠꯁꯤ ꯍꯥꯏꯅꯕꯗꯒꯤꯗꯤ ꯃꯣꯏꯔꯣꯝꯗ ꯆꯠꯄꯗ ꯄꯨꯡ 4 ꯇꯥꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯇꯤꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯈꯨꯌꯥꯝ ꯑꯃꯅꯦꯕ ꯄꯨꯂꯞ ꯍꯦꯛꯇ ꯈꯣꯡꯅ ꯂꯥꯛꯄꯅꯦꯕ ꯂꯝꯕꯤꯁꯦ ꯊꯟꯕꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯦꯡꯒꯤ ꯇꯥꯏꯞꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯇꯨꯡꯂꯣꯝꯗ ꯂꯩꯊꯔꯒ ꯂꯩꯍꯧꯔꯦ ꯃꯣꯏ ꯑꯇꯩꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯇꯪ ꯂꯦꯞꯄꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯊꯦꯡꯉꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯅ ꯑꯁꯣꯝꯗ ꯍꯥꯟꯅ ꯆꯠꯂꯨꯔꯕ ꯑꯗꯨꯏ ꯍꯜꯂꯛꯄꯗ ꯊꯦꯡꯈ꯭ꯔꯦ ꯒꯥꯔꯤꯁꯤꯁꯨ ꯂꯝꯕꯤꯁꯦ ꯉꯝꯃꯟꯗꯅ ꯊꯧꯒꯠꯄ ꯌꯥꯗ꯭ꯔꯦꯅ ꯇꯧꯍꯧꯕꯅꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯌꯧꯔꯔꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ ꯊꯦꯡꯉꯦꯅ ꯍꯥꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯒ ꯑꯩꯁꯦ ꯃꯥ ꯊꯣꯛꯂꯛꯑꯦꯅ ꯍꯔꯥꯎꯃꯟꯗꯅ ꯃꯦꯁꯦꯖ ꯊꯥꯔꯦ ꯌꯨꯝ ꯌꯧꯔꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯃꯦꯁꯦꯖꯁꯦ ꯉꯥꯏꯍꯥꯛ 5-6ꯔꯛ ꯊꯥꯅꯔꯀꯥꯟꯁꯤꯗ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯑꯩꯈꯣꯏ ꯀꯀꯥ ꯂꯥꯛꯑꯦ ꯐꯣꯟ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯦꯁꯦꯖ ꯍꯜꯂꯛꯑꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯃꯄꯥꯗ ꯀꯀꯥ ꯀꯧꯋꯦ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯀꯥꯏꯅ ꯈꯟꯖꯔꯒ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗ ꯂꯩꯔꯦ ꯅꯍꯥꯟꯒꯩꯗꯤ ꯐꯣꯟ ꯂꯧꯈ꯭ꯔꯒꯁꯨ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯄꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯩꯁꯨ ꯉꯥꯏꯔꯦ ꯐꯅ ꯊꯦꯡꯉ ꯐꯥꯎꯕꯗ ꯊꯥꯔꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯦ ꯑꯁꯣꯝꯗ ꯃꯥꯗꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯒ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯅꯔꯤꯕꯖꯥꯠꯅꯤ ꯃꯥꯅ ꯆꯩꯔꯥꯎꯕ ꯊꯣꯛꯂꯛꯀꯦ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯁꯨ ꯑꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯦꯁꯦꯖ ꯊꯥꯅꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯁꯦꯡꯕꯗꯤ ꯃꯥꯁꯦ ꯑꯩꯅ ꯊꯣꯛꯂꯛꯀꯅꯤ ꯈꯟꯖꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯊꯣꯛꯂꯛꯑꯒ ꯑꯃꯗꯨꯒ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯖꯥꯠ ꯑꯣꯏꯔꯤ ꯁꯤꯁꯨ ꯀꯣꯟꯅ ꯇꯞꯅ ꯁꯨꯝ ꯈꯪꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤꯗꯤ ꯏꯄꯪ ꯄꯪꯉꯩ ꯀꯤꯄꯦꯗ ꯑꯃꯒ ꯂꯩꯔꯦ ꯇꯆ ꯄꯥꯏꯕꯁꯦ ꯍꯩꯇꯦ ꯑꯩꯁꯨ ꯀꯤꯄꯦꯗꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯄꯥꯏꯔꯛꯄꯒꯤ ꯂꯥꯏꯔꯤꯛ पाबा सारगा टेबल मखादा फोन से पुसलगा लाइरिक न टेबल मथक्तुदा अदुगा फोन सिना मखादा मेसेज से नमदोइनी मेसेज इबगी एबीसी इमुमदो
अदु फाउदा येंगदबिदनेबे इरिस मादी फेसबुक सु पाइबा होरे आइदि खंगदे चिंगा बा चटमिनबा इचेदो माना हरपदि खंगदोइ मासु इमानबिदौना अदुम लोइनै अदु आइसु ममादा एसे का येंगनबा फोन अमता लेसे कोचेन हाय अदुमाइ तौदना मरम यावरे फोन लेदनबा हायदना 6K पीबा Redmi Go ना फोन अमा लेरे अदुगी आइसु फेसबुक अकाउंट से हांगे अदुगा मीना हाय हेलो हाना अदुमाइना मेसेज थारको म्यामसा आइसे मेसेज से इरे सेंड तौबो मुंबाउदा खंगदबिनेबा तौरिसे अदै तमना तमना तौदना सुम हायरे मागे अकाउंट चंगे अदुगा आइना मागे फोटो सिंगतो लाइक लोइने तौरे कमेंट सु पीरे मादी FB दसु नुपीसा हायगतना कोइनारि बजाने नुपी अमा मपालमदा लाइक तम्मगा लै अदुगा सु कोइना बजाने आइगी कमेंट तो उबदा मासे मेसेज थारे फ्रेंड दी ओइना दे आइगी मेसेज तो सुंग येंगुद्रे असुम हायरकपनि मासा फ्रेंड रिक्वेस्ट थारे आइसु खंगदबनिना एक्सेप्ट तौ हेक तौबगा थारे आई मिंग कोरे यूजर नेम दो नंग मागा खंगनबरा खोटप्रा आइना असेंबदो अदुम हाय होय खंगनै माना क्याम कोइरगेन हायरक आइना कोइरदा इबानी चाहि सुजलेना हाय अदगिदे आइना कदौरगे सोमदा कनानो मुन्ना हंगबिरिसिबो करि दौरगेना हंगबा मतमदा मागसु खंगनै सिनि अदे आइजि स्वाइ लाउरे इसाजा कइनो हारिसि बुगाइनो क्याम कोइरगे हंगबदा याम कोइबदि नत्रि था अमा मुक्ति फारे हारकपदा आइसा तौफम खंगद्रि नुपीदो यामना फै मासु अंगांग अमा खंगनबा जाने अदो आइगा खंगनबा नुपादुना नमदना कोइबा हायबदार मागी वारिदो लोइना हायरे आइना मंगोंदा ngange कइगिनो नंगना नंगी नुपादो कोइना मीना कोइना सेना हायरागे हेक्ता यारिदो बुना ngange मासु मागा खंगनबा अंगांगदो मागा हेक खनबा मपा ओइगिबा हायबदारे अंगांगदोबुदि मी ngamदेब यामना पांगदेब मासु कप्पा माले वारी लेरे आइसु कप्पे आइसु वारी से लेरे ते माना वारी जे मतंग मतंग लेरकपनेब मा मोइगी स्कूल की क्लास 9 की नुपी अमा कोइकिबदो अदु खंगब्रान आइसु खंगदेना हाय अदुगी पाउदुमक ताबदा आइसा तौफम खंगजलक्त्रे आइना कप्पसा अस फजना कप्के चानी थकनी फाउबा खंगद्रबरे माना हाइगेबा मयामदो इबानीना खनबा चेनबा मयाम ngasai aiga tinaba imanabidो मागदी आइगदी क्लासमेट ने मानम आइन स्कूल दा तौबा सिंगसा असोमदा मुक्तम अदम माना सुनो हायरखि ओजाना क्वेश्चन गा हंगबदा नंगना दुम खुम्मे हाय कायना हायबदो आई इमानबि सिंगी ममांगदा चौकथोक चैनी कायना अदुगुम्बा सिंगदो लोइने नंगसिंगा ए मतमदो ददि इबानीना नुक्सिनाबा होरखिबदो FB गाजे पाइनाबा नत्तबनिना आइदि लाई हराउबदो सुजगो यामना सागल्ले अदुदैदुदा कापखिबा फोटो अमा माना पिरओना हायबदगिदि आइसु फोटो जामबमदा चलगा चामथोगा मंगोंदा पीखि खंगथि आइसा अहिंगदुदसु लोइने नंगसिंगले इबानीदि नुंसी नुंगल वारी क्यासु सानदे अदुम खनरगा नुंसिनाबा हायबा तारेको आइसा फोन तौसिरा मुखल मपाना पाइरकनी मंगोंदा मुंगांगबिगद्रा चैबिगद्रा न खल असुकेम नंगोंदा नुंगहंद्रा मासा मादो चैहनबिगद्रा न मुखल मागी खनबिबगी चांस मोय स्कूल चलगा मचनुपीनी हारगा उनरगा वारी सानरसिरा फाउना खल्ले आइसा तौफम अमा खंगदबिनीबा तौरिसे तौफम अमा खंगदबिनीबा तौरिसे वाबसु मेंजलकपदगिदि मागी अकाउंट फोटो अमनी डाउनलोड तौरगा आइगे स्टोरी दा थागले कैप्शन दना नुंसीजरबसु ननाक्ता लाक्पा ngamde आइसु कप्तुना लेल नुंसीबा नंगी वाखलदा सुमाइना हायरगा थम्मनि अदुदगिदि माय ममानबा मयाम ममिंग देमता पल्लरोइगे रिप्लाई लोइना पिरि अदुसु पल्लरोइगे मसाय कोइदा फिगर टाइ हायरखिबा मचनुपीदो मासा क्लास 9 दा कोइदा खोइ स्कूल दा एडमिशन तौरि अदुदा आइना आइगा तिनबा इमानबि सिंगदो अदुगा स्कूल क्लास लोइरगा स्टेशनरी दा चटलगा कोपल की चेन अमा खल्लुरि यामना सु फजके अदुदो मसाइगी मचनुपीदुदा पीरे अदुगा नोइ तामोदा सिदगी माना अपामा मखल्लो हाय अदुगा आइगोंदा मपिरो हायउना हायखिबनि अदो आइगोंदा पीदि पिरखिद्रि माना दुम पुरप लौखरे अदुसु निक्सिंगलकपा हायबदार आइसा करिनो लेबम खंगद्रि मानसु यामना आइगोंदा मिनंग नक्कनि हाबदि आई पुनसिदा फावबदा खल्लुदि नोंमतसु खल्लुदि आई सीख्रसिरा फावबदा खल्लु आइना मेसेज तो थारसु फेसबुक दा मेसेंजर दा ब्लॉक पिरे आइना ममानबसिंगदा फोन पाउननब होनरबसु आई उपाय लेखिदि आइना कपना मंगोंदा हाइखि नंगसु आइना वारिबा सुमाइना नंगसु नंगना थमोइसिंगना नुंसिजबा मिसक्तुना मिरायरकपा ओयुको हायदना आई इथंदा कपना हाइखि मतम सुम होखरे खरा लेरगा क्लास 9 काबा अंगांगदो काइनक्रे हाबा पाउतारे अदै नोंमा अखोइ स्कूल की काउंसलिंग अमा डॉक्टर धनबीर लाइस्रम न तौ
ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯛꯎ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯌꯥꯎ ꯍꯥꯏꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯒ ꯃꯥꯒꯁꯦ ꯑꯩꯒꯁꯦ ꯀꯥꯎꯟꯁꯤꯂꯤꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯦꯜꯕꯝ ꯃꯆꯥ ꯃꯆꯥ ꯀꯨꯝꯖꯕꯤ ꯑꯉꯥꯡ ꯑꯃ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯒ ꯑꯃꯨꯛ ꯈꯪꯅꯔꯕꯖꯥꯠꯅꯤ ꯑꯩꯒ ꯑꯃꯗꯨꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤꯗꯤ ꯑꯌꯥꯝꯕ ꯈꯪꯕꯅꯤꯅ ꯏꯃꯤꯡ ꯑꯃꯨꯛ ꯄꯜꯂꯒ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯕꯖꯥꯠꯅꯤ ꯑꯩꯗꯤ ꯃꯕꯥꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯒ ꯇꯣꯏꯂꯦꯠꯇ ꯂꯥꯛꯄꯗ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯦ ꯆꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯩꯅ ꯀꯩꯅꯣꯅ ꯍꯥꯏ ꯃꯥꯅ ꯆꯦꯁꯦ ꯁꯤꯒꯤ ꯂꯝꯗꯨꯗꯒꯤ XYZ ꯈꯪꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥꯅ ꯍꯪꯉꯦ ꯑꯩꯁꯦ ꯈꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯥꯟꯁꯤꯗꯥꯅ ꯍꯪꯉꯛꯄꯗꯨꯗ ꯆꯤꯡꯗꯤ ꯆꯤꯡꯅꯔꯦꯕ ꯑꯩꯁꯦ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯀꯩꯝꯇ ꯇꯧꯗꯦꯗ ꯃꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯉꯥꯎꯕ ꯑꯗ ꯃꯤꯅ ꯆꯦꯒ ꯈꯪꯅꯩ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯨ ꯍꯣꯏ ꯑꯩꯒ ꯈꯪꯅꯩ ꯀꯨꯏꯔꯦ ꯀ꯭ꯂꯥꯁ 8ꯇꯒꯤ ꯈꯪꯅꯔꯛꯄꯅꯤꯅ ꯍꯥꯏ ꯃꯥꯅ ꯑꯣ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯈꯟꯅꯔꯦꯕ ꯀꯔꯤ ꯑꯁꯤꯒ ꯑꯃꯨꯛ ꯀꯣꯏꯅꯔꯖꯥꯠꯂꯥ ꯌꯥꯝ ꯇꯧ ꯉꯝꯃꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗꯤ ꯑꯁꯨꯝꯅ ꯈꯟꯅꯔꯒ ꯑꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯇꯣꯏꯂꯦꯠꯇ ꯂꯩꯔꯤꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯑꯗꯨꯃꯨꯛ ꯂꯥꯛꯑꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯍꯪꯉꯦ ꯆꯦ ꯅꯪ ꯑꯁꯦꯡꯕꯩ ꯈꯪꯅꯕ꯭ꯔꯥ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯁꯛ ꯀꯛꯑꯒ ꯍꯣꯏ ꯈꯪꯅꯩ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦꯒ ꯍꯥꯏꯅꯔꯦꯕ ꯑꯗꯩ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯒ ꯀꯥꯎꯟꯁꯤꯂꯤꯡ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯅꯦꯕ ꯑꯗꯨꯃꯨꯛ ꯊꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯃꯨꯛ ꯎꯕꯗꯒꯤꯗꯤ ꯑꯩꯁꯦ ꯏꯁꯦ ꯐꯖꯅ ꯍꯥꯏꯒꯠꯂꯦ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯑꯩꯅ ꯐꯣꯇꯣꯗꯣ ꯐꯣꯟꯗ ꯁꯦꯞ ꯇꯧꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯖꯜꯂꯦ ꯁꯤ ꯀꯩꯅꯣ ꯃꯥꯁꯦ ꯉꯛꯑꯦꯕ ꯀꯅꯥꯅ ꯊꯥꯔꯛꯏꯅꯣ ꯁꯤꯕꯨ ꯀꯥꯞꯄꯗꯤ ꯃꯥꯅ ꯀꯥꯞꯄꯤꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯃꯥꯟꯅꯕꯤꯅꯦꯅ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯅ ꯍꯥꯏꯗꯣꯛꯇꯕ ꯖꯥꯠꯅꯤ ꯑꯩꯅ ꯋꯥꯁꯦ ꯐꯖꯅ ꯍꯪꯕꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗ ꯑꯩꯁꯦ ꯐꯔꯦ ꯐꯔꯦ ꯃꯍꯥꯛꯅ ꯁꯤꯒꯨꯝꯕ ꯂꯨꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯋꯥꯔꯁꯨ ꯑꯩ ꯋꯥꯗꯕ ꯁꯥꯔꯒ ꯏꯊꯟꯇ ꯃꯩꯆꯥꯛꯁꯦ ꯈꯥꯡꯂꯒꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯀꯞꯄꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯐꯣꯇꯣ ꯌꯦꯡꯂꯒ ꯇꯥꯏꯅꯕ ꯅꯠꯇꯅ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯥꯎꯊꯣꯔꯛꯑꯦ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯏꯅꯥꯎꯅꯨꯄꯤꯅ ꯄꯥꯏꯔꯦ ꯑꯗ ꯀꯩ ꯂꯝꯅꯣꯅ ꯍꯪꯉꯛꯏ ꯑꯩꯈꯣꯏ ꯂꯝꯗꯣ ꯍꯥꯏꯕꯗꯣ ꯑꯣ ꯍꯥꯏꯔꯒ ꯏꯃꯤꯡ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯎꯄꯤꯔꯥꯅ ꯍꯪꯉꯛꯑꯦꯕ ꯃꯥꯅꯦ ꯍꯥꯏꯔꯒ ꯑꯣ ꯊꯝꯃꯒꯦ ꯑꯗꯨꯗꯤꯅ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦ ꯑꯩꯒꯤ ꯅꯝꯕꯔꯗꯨꯁꯨ ꯈꯪꯗꯦ ꯑꯗꯩ ꯋꯥꯆꯦꯞꯇ ꯀꯅꯥꯅꯣ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩ ꯑꯝꯇ ꯍꯪꯒꯦꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯅꯤ XYZꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯑꯣ ꯀꯩ ꯂꯩꯔꯒꯦ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯏꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯆꯤꯟꯐꯥ ꯐꯥꯈꯤꯗꯕ ꯑꯣꯏꯕꯅꯤꯅ ꯀꯅꯥꯒꯤꯅꯣ ꯈꯪꯗꯕꯗꯨꯗ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯀꯩ ꯂꯝꯅꯣꯅ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅꯁꯨ ꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯅꯍꯥꯟꯋꯥꯏ ꯃꯉꯣꯟꯗ ꯑꯩꯅ ꯄꯤꯈꯤꯕ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯊꯥꯔꯛꯑꯦ ꯁꯤ ꯀꯅꯥ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯁꯤ ꯐꯣꯇꯣꯁꯦ ꯍꯪ ꯊꯝꯃꯤꯅꯤ ꯀꯩꯅꯣꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯣ ꯍꯥꯏꯔꯒ ꯀꯩꯝꯇ ꯍꯥꯏꯅꯗ꯭ꯔꯤ ꯂꯝꯁꯨ ꯅꯛꯅꯕꯅꯤ나 ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯊꯦꯡꯅꯩ ꯍꯟꯗꯛ ꯌꯥꯎꯁꯪꯗꯁꯨ ꯂꯥꯛꯑꯝꯃꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯃꯥꯁꯨ ꯌꯦꯡꯉꯝꯃꯤ ꯑꯩꯗꯤ ꯐꯠ ꯂꯩꯊꯣꯛꯑꯒ ꯂꯥꯛꯈꯤ ꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯇꯥꯡ ꯆꯥꯕꯗ ꯏꯕꯨꯡꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯡꯅ ꯏꯕ ꯌꯥꯗ꯭ꯔꯦ ꯁꯤꯁꯨ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯁꯝꯖꯜꯂꯒ ꯏꯖꯔꯕꯅꯤ ꯑꯗꯨꯒ RR ꯁ꯭ꯇꯣꯔꯤꯒꯤ ꯏꯕꯨꯡꯕꯨꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃꯗꯤ ꯑꯐꯥꯎꯕ ꯚꯣꯀꯥꯂꯤꯁ ꯑꯣꯏꯕ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯒꯦ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯁꯨ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯏꯆꯜꯁꯨ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯣ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ